Irechapuna Pokurum Jari ngasi January tang kunma toy Manipur gi Statehood Day haina eikhoi na pangthokli numit asida miyam gi mihut ama oina amasung lamdam dugi micham ama oina su yaifanung hai paujil piba yaba numini adubu ngasidi ai hang sum khanjabada yaifa nung hai paujil celebration tawbogi manungda ireicha singa aina khanjaba wakhalda leijaba state ama oi haibagi harauba ngamakteba nungnangba pawlakpagi maram ai khakta oiramoi maram dammo nungsijaba ireicha kayada phawrongani masigi feelings amaromda amu statehood ama phangakpa haibagi pangthokpa ningsing kumon haise hana thokraba wari ama ningsingakpanina puwari gi oiba state ama oiba madu oinana bu honarakpa madugi mamangi leramba eikhoi gi fibam punamaktu khanba numit ama oiba matamda ngasi oiriba eikhoi gi fibam state ama ni haibagi fibam siga leinariba mari tungda lakadoribagi mi paiba nungnangba punamaksi ireicha singda ehangna khangjaba Oja macha moina su aina satru oiringai digi pajarakpa aina PhD tawbadagi pajarakhiba amading chahi kunthra mu mathoi mu aina oja oijarakpasida aigi satrada supervise tawbada haikiba pot mayamda yumfam oiraga aigi ireicha singda eikhoi gi puari gi matek ama khatang ai thamjaningi aduga eikhoi kari tawba tai haiba pot adumaga ai miyamda ai share tawjani ngasi chumnagi miyam gi mihunni MP ne na yaifa paujel pibagi mahutta eikhoi na ngasi 21st January gi tang kunma thoide statehood ni eikhoi na pangthokli base masigi mamangda lerambagi sampat pawari state ama haibadi laingak leiba miyam ama leiba degi leipak leiba haitare English na territory population and government ki system ama legal system ama leiba aduna characterize tawba potuni state ais adagi amukna amoromda state aisi violence pu legitimate use tawbagi monopolize tawba akoigi legitimate oiba violence sizinaraga order ama tanaba semba adugi character yawba masine akoini state hais ado akoini ngasi celebrate tawre na hainariba 21st January se madugi character state ama yawraga su Indian ki constitution ki manungda leiba state amag oibagi kumon paloni adune hairiba character se yawba aduga Indian constitution ki makhada leiba entity magi hak ama hana yawramdaba ma yawrakpagi statehood oipai se hana leiramdaba hak amagi pochakni hana masagi sarkar amadi masagi assembly lejaramdaba leipak sigi state sigi miyamna khanjaba akoigi mihut singna semba akoigi lwsing haitare miyamgi assembly ama lejadaba isagi oiba leingak lejadaba Wapham ama oirambadagi adugumba isagi leingak lejaba isagi assembly lejaba eikhoi gi leingak lonchi eikhoina paijaraga lamnamdugi miyamna paijaraga isabu sasan tawjaba isabu leingak tuna panjabagi punchirol ama changakpa numitune eikhoina 21st January hairis masigi mamangda Manipur gi su puari da sagonaba pot ama lei eikhoi hana leiramba mangkhiba mangubudagi amu hanjalakpa malemgi oiba hongakpada eikhoi ga sagonarakpa eikhoi gi honglakliba punsida malemgi oiba honglaklibaduga sagonaraga su lakhiba puari ama lei state ama oi haibagi
masigi warisi akoina maning halaga chatpasi yamna sangna chatpasi mamang de go akoina wari ama liba matamda akoina kadai dagi hawgadagi sisu historians in adum hai moigi my perspective to the hawbai and the akoina causality mathiba matamda su functional autonomy like A na B ko sorokpai B na C torokpai C na D torokpai adubu D se explain taw na bada C bok chalaga explain taw ba natraga akoigi B bo hala chatpa A se functionally autonomous or A ta na chatrasu yaba haibin singbagi akoigi social science ki students in pot ama explain taw no hona bada akoina kadai phaw maning hala chatlaga liba ya gadagi ai se ai gi perspective aina learning iba wari du lei haidun ngasigi statehood aina koina leiba Manipur masagi lenga lezaba masagi assembly leiba Indian constitution gi makhada magi power and kari haini responsibility lezaba entity ma masana lenga chabanga magi state ama oibagi Indian constitution gi makhada leiba state amagi character madugi fibam doga leiriba fibam siga onna taina ba tawrakliba mongsi aikoi henna masakhang na ba isabu isa khangjana ba akoi gi maning ketang halaga puari kharada yengba mathau tai hena khaling asidi wari si yamna sangna lidu daga su historical le khoi gi puari ga sagonaraga evolve torkiba entity mani Manipur ai sengarang hang polong no polok panate mi amana su sema panate in fact Indian Constitution masana su semba entity na te haibisidi Indian Constitution gi Schedule 1 gi 19 entry da yam na mayek sing na I Manipur se karino haina Indian Constitution gi Schedule 1 da define to matam da hana Bharat Sanvidhan na chatna dringai gi Bharat ke lengak lon gi chatna pathap ase Constitution na chatna dringai gi mamang da gi leiram laba adugumlaba territory amani haibasi India gi Schedule 1 gi 19 entry da yamna sengna tai aduna aikoina ngasi Manipur as a statehood phangi haiba matamda aikoina masida state ama oi haidana India gi constitution gi Schedule 1 da define tawri basina man maduda iriba the territory which was administered as if it were a chief commissioner's province under the name Manipur hairaga koigi before the commencement of this constitution kind of pallibisi sanvidhan si mamang da hana chief commissioner province amoina leiramba du territory du ni ka hairibisi masigi puari se khoi haipet yengba mangasi or ningsang ma khoi matau ta ne na khale yamna sangna ina ngasa haije buduma maning hanna chatraga su ai gi perspective tai ngasi haining bisi maru obiti roughly story se wari se hoge hair ka ri koina khangau ga basi Anoba modern state ama thola kivasi South Asia da old state nata modern state impersonal and the bureaucratic structure ga introduce or impersonal ba modern state ama thola pasidi British ka sagona rakpa koigi kari haini phenomenon amani in akoigi South Asia the state thola pasi aduna mase ko ni yeng badai lam wari si sampat ai tang adagi de chahi singja happen haraga koida perspective amada ai thamsake ai koina sipoi mutiny na khanba 1857 gi wari swai dagi haipet howi an khali adagi mamang da chahi chama magi point amada su gilaw na magai koina mid 18th century da ai koigi 1762 gi 14 September da Manipur gi Maharaja ga akoigi Chittagong factory da leiba akoigi East India Company gi leader amaga signed a verse-led agreement aina amale madugi matang do madudani akoigi British na East India Company na South Asia da moina ruler oiba horkibagi face same period to dani 1757 Battle of Plassey chap manana akoigi nompok thangbada Burmese ki akoigi Konbong dynasty na chaw na tawrakadoba amagisu maduda ihan han alungpaya harbin pas na 1752 so na kanana 1757 akoigi eastern side na 1752 ani sigi power sigi chawkhatna rakanda khoi se marak ta chappa kanda ni koina chahi taret khunta pa aina thokadori ba akoigi 1819 dagi na 1826 po madudagi hen amuk hen active oiraga British ka samjan narakpa aikoiga
madadagi di akoigi political agent hangba achu increasingly akoising ngasai gi vortex of ngasai gi British Empire the changjalakpagi process throughout 19th century hauraga 1891 da akhoi war tawre mayam hena khangbire adugi matungda akhoi kaidawrage da NXT tawde adubu effectively mokoina British na pairaga ran tawba vessel state namadi oire 1891 mamangagi sida technically koina kitang khangna masina hayeng akhoi gi 20th century gi midda aikoina merger agreement independence kai lakpa period tuga mari lena ba wari ma haifet clarity oina uge hai taraga di aikoina chatkadori basi Queen Victoria's proclamation 1858 da South Asia ge territories da makoina broadly anithong khaidoi British India haiba maga Indian state or native states haiba maga amana directly British na rule over British India amana magi ruler mayamna ningthau macha nawab maharaja na rule over kangbu ma hai riba mayam se masigi territory ani sini last time koina instrument of accession adu adai na tawraga 1947 da punjan na bo honarakpagi dynamics ama tholakpa madudagi ne koina Manipur da Indian constitution ge setup manung da changi dori ba koi gi instrument of accession the merger agreement haina tholei ba pot mayams aduna masigi entire range 1857 aina saigi 1757 and 1752 di chahi mamang da point ama starting point ama namam bagi wani British na modern state haurak bagi yungfam aikoi gi no poklom dana Burma gi Konbung dynasty gi kali gi horpa empire in South Kanda koi Manipur da marak chapagi dynamics madugi chahi teret kuntakpa adu dagi de koi gi 1891 war adu dagi de koi say almost like a vassal state next of dragasu next of the bogi maram jasu ngasai Queen Victoria proclamation of 1858 siga mari leina doine madulai du da annexation tawraroi na Queen Victoria na hai baduna ni Manipur gi 1891 war loire ga baw da Manipur se loksal na loksal roi da na akoi kanna khanaris aduna warisi aina maning khitang halap lizarabada haurak pangi story si 1762 14 September Manipur ga British East India Company ga signed on a treaty madugi treaty do na ta ibasina important level point starting koi wari hobada modern state ki yumpham hun bani Southeast Asia da koi na sign to gi period adugi mamang kitang sai khai mamang da mayam na launari se 1757 da British na ihana na rule da wawre modern state adhikari no impersonal bureaucratic structure ama tawraga semapa adugumba state amani hana leramdaba adugumba state structure ama British na introduce okselakpagi yumpham se koina battle of Plassigi 1757 dagi hawi madu maina dagi sum chawkhatlakado ni British se dagi 1757 dagi hai ba 1757 do madu ki khitang chahi khara mamang mangam ki mamang da aikoi gi nongpok thang Myanmar na khangnar besida su Konbung dynasty aina alungpaya aina nupa man hodore 1752 man hodorpa sikogi akoi nopok ta leba empire siga so nakangi battle of Plassigi dagi chakhaleba empire an sina thengai na rakpa matam dani akoi na marak ta chappa kanda chai taret khunta pa haidana 1819 dagi na 1826 pok thengna doris madugi British ka aikoi da chapak pudugi thengagi pudugi mari duni sum kanjalak dana koi gi and throughout 19th century is the chatla kanda 1891 the war to aduna sigi war thogi basidagi de koi the vessel state amoy rak padagi di NXT tau de British India da adubu vessel state later masi loksan riba amusung vessel state sigi matang da aikoina amuk kitang maning hala yemba Wapham Wapham si aikoina sagi Victoria's proclamation and Queen Victoria gi proclamation ama 1858 Sepoy mutiny natraga India's war of independence I call first kya akoi gi 1857 gi adugi loisalak pa da mana loktuk da annexation taw roi hai gi aduga akoi ngasi India ane khangnariba subcontinent sigi sidai sida broadly mokoina directly rule tawba British India haiba maga masa gi rule na rule tawba but moi gi sovereignty makha da leba native states or Indian state haiba maga ani thona territory ani thuga ra thamgi bedo
adugi do territory do sigi film sidum laini annexation tawroi haigiba 1858 ki matung inna neba koina 1891 the British na Manipur se formally annexed out there adubo effectively de facto moina dum kuting jalaga run tor state ore Maduda ki koina khange akoi gi Manipur gi administration gi tongan ba British na rule tawdana darbar na rule tawba British ki official na coaching number 1907 gi rule iroi loibada 1935 da government of India 1935 lakpagi maduga sagona na Manipur gi administration gi ama rule lama sumaina mu introduced in 1935 da madumaina lakhiduna aikoi gi independent phangam dai gi matang sida round table conference kind of talk for phase me yauki 1930s Madai to dang asagi Queen Victoria na proclaim to Madigi to kind of thangi but territory any native states Ibonga British India and he say Punja like a federation I'm same with the banana government of India 1935 they proposed to Gamaduda reflect on Mado success to fully implement the habit the princely state not Indian states in yauki aduga high river mayam na punjalaga instrument of accession gi through the Indian Independence Act July 18 1947 the passed out gibido adugi matung inna semakhiba Indian Dominion haibasida ngasai gi leramiba native state mayam ama instrument of accession tawraga mokoina 3 competencies high targa domain defense communication adagi foreign affairs loksalaga lehi ngasai madugi constituent assembly ma semdagi representative sitkai akoi Manipur gi di exal akoi yahol de Tripura ne akoi ne tawba represent to Tripura dagi mi moina sakhi akoi ne khangjabada akoi Maharaj Kumar Priyobata che thagadam ni tharoi dam ni haibugi pot lei adubu what is say na lizer ai sing sai gi how masigi kamai tawdana post colonial period hauram dai sida sai princely state ma'am se kamai tawdana punjal laga semri no haibu Wapham du gi wan marak sida aikoi goi ba top pa Manipuri masagi ithil namsu magi trajectory msu leije historically evolved oijarakpa territory mo oiba adugi entity mo oijabagi aikoi da political dynamics am leije madugi dynamics sugi suwari se hobada koina ngasi yoina di sampatna ngasai ge koina Hindu Manipuri Hindu Mahasabha in organization magi fourth session 1938 kida tawba matam da akoi ge responsible government am leige da bani haina Maharaj gi mayok ta haurakhiba irang Madugi culmination duna ni koina 1948 the assembly ma fangi 10 years 1938 ta yana na responsible government gi akoi gi hojiki mahasabha na tala kibudugi 10 years gi struggle dugi fruit ni haitare mahi ni koina 1948 the assembly ma fangjaris sigi marak sida princely state haina leramiba Indian state mayam sida Manipur gi oiba peculiar position amasulai akoi gi lady sina karino da 1891 gi mamang da di British singna akoina phangjaba akoina pajarakpa che chang singda moina fundamentally akoi se India gi native states haiba mayam se pura lowbra haibasida akoi gi fluid oiva concept ama yaw moi clear cut I say native state atai da treat tawuna su tawdaba Alsigi fluidity Malayamba Poche 1891 gi matungda di British Singshina Manipur se is one of the native state ki type the trito gi mami se yam na sing hena taba hore 1891 dagi adu dagi ni ekoina Chamber of Princes kaina 1921 February da inaugurate tawgi bido ade the Manipur yoksala ineba as one of the state Adugi Chamber of Princes to the Government of India in 1935 Makada, British India, Namoy provincial government, Galajariba, Governor, Chief Commissioner, rule of Moina, direct rule of Duga, as I princely state, ma'am, Singapura Federation, I'm a same Baduni 1935 in the Tauris. Adu 1935 to fully implement the Hotre, Karangantor Keda, Indian Independence Act La Matunda. 1935 Act to him Makada Tauraga, Aikoi instrument of accession Jet Tauraga, Mayam Sing Asagi, defense, ne foreign affairs and communication Tauraga, Masagi dominion, there is the exit Taule, Yaole. Aduga, Hairiba
Pochigi Makada, eikhoi ngasi roughly some political scientists in internal sovereignty haitare. Adugi magi independence lejaba magi internal sovereignty de intake in a level, including by instrument of excision giving Makadas. Magi internal sovereignty mangde. Adu mangdavina Maharajana adugi internal sovereignty haigadra madu exercise orogamana constitution making body ama December gitang targa nithoi. If I remember correctly, Akoigi 1946 committee same bamana tantrani to December gi 1946 da. Coincidentally, Maduge head next day the Nehru na objective resolution na Indian Constitution same na nabagi foundation maru hulisina 13 December 1946 head nonga laga Nishona Gandhi India Constitution same obagi objective resolution na Nehru na mo injalais. Aduna moina the same hogiba constitution according to Semba eikhoi by May 8 eikhoi no sida same 1946 gi sidai sida koi no se 46 December hoga 47 gi May da koi constitution je adopt tawre my drafting committee sina aduga Maharajana aina ningseng madu July orangani same year du ge July the assent period ayaba period ga law ole Hariba Manipur Constitution 1947 se aduna legal enforced over document ama oire Maharajana SNP ramnina. Adugi makada monarchical system constitution monarchy introduced orga isagi assembly labor copy ki pose eikhoi do hojiki constitution sina Manipur Constitution X na period. Madugi Makada 1948 ki June and July de ko election tawi hariba election se loira matungda 1948 ki 18 October da ko ki assembly se ko sangare. But unfortunately nasai gi hariba masagi assembly lejaba constitution ma lejaba instrument of accession sign tawraba matung oiraga su magi within the realm of magi internal sovereignty intake oiriba entity state amoina Leiramba Manipur assembly say akoigi yamna controversial way ngasi launariba major min matungina major gimen matungina madudo dissolve tokore very unceremoniously magi legality do di koina Manipura scholar kayana su illegal oi adu tawi kholena haina balai masigi major gimen but all said and done makoina adu tawra matungda 15 October da 21st September 1949 da Silong da under controversial circumstances signed the one given major agreement to Madugi matung in the implementation 15 October 1949 the Taure assembly dissolved Taura duga chief commissioner ama introduced Oksale by Koida. High chief commissioner gi province amoy by say ishagi lengak laser but isana lengak like irony ni eikhoi amarom the hairagadi kainogi eikhoi isagi government nama laser ke assembly laser amadu muthatlaga koi bureaucratic rule haitare direct delhi na rule the we fibam to se post colonial history is the isana rule to jagoni madugi deprivation duga sagon na ba political history duga sagon na bane koi ne irang thokna Manipur da tai reis eikhoi iho leidana akoigi conflict area dona koinel hingai se madugi incident to mari lene haiba se aikoi dum haiman bathokti madumaina lerak padagi di tapna moina kai dauge da mina sum demand to hauri eba aikoi ga hana lejaram be state to oina lejage India da merge tawra matung da su yaba kangu ma yawri ni celebrate tawri ni adu tawr kanda mayam na expect tawra mana hana lerambe assembly du dum lai jaraga koi state way jaga ta in khalam du way devida hana gi system gi type ta bureaucratic rule ama chief commissioner am tawraga Delhi na koi Manipur se rule tawra mi se 23 years ne post colonial period ta madugi irony oiba phase du ni matang lakre koi 1966 ta the hex over 1950 the advisory council ama tawi highway advisory council do 1956 ki matung da 57 da di territorial council na mong sella mi moi control ga nomination ahum ama yawe be advisor no duna territorial council na ani nominated member ani amaga elected member ko gi electoral college samna silaga mi contra High Riba Territorial Council in 1963 the upgrade Taurakanda Legislative Assembly ole
aduga sai chief commissioner sisu lieutenant governor gi rank ta high 1963 da gi aduga high 1963 gi leram badagi na 1970 ga 1 gi December da akoi North East ki reorganization gi amendment se tawra matung da akoi 371C haina leinari be se insert tawraga adugi amendment di matungina 1972 gi akoi gi kaino sida January 21 sida koi se statehood phange haidi isagi state ama lejaraga koi control tawraga lejaramba state ne masi yam akoi gi laiba ta yam irony oba ina sai thamjagi ba history mate kama brijari se kari no da state se phang se koi da assembly lejaramba amu lok thokiba madu phangna ba koi di post colonial period ta chokoi di struggle tawre statehood demand gi ahan ba mami se 19 mid 50s ta RK my parks na yang aso saiza degi angam sago che indramani makoi na kaino tawe 1954 oiram gadama male eikhoi se isagi statehood ama full PBU Indian constitution ni makada akoi ki part A ga na leibido adu gi manak te holu part C na leibigi mota akoi se adu natraga de akoi se pre merger gi demand tawne na mkhoi na tawruiba adu gi moi se detain ga tawna fa ko na tawi madugi mid 50s haram be Iran se 60s at yam tin kanjale 60s at the yam kanba incidents September gi tang kulum doi if I remember correctly 1969 Prime Minister Indira Gandhi la ko nung thom na airport gi horuk paduna akoi gi kangjai bung bau da adu gi incident chaw to da na CRPF am ju si roganam to ni jadi IGP ungi gari mai tha da na khotin to gi Iran achobam thok pa da gi di adu gi pressure se sum kankhale da gi di all irrespective of party gi affiliation Congress adu ada amat ta khai da bida state root phangadam ni chingtam khai da aikoi gi scheduled tribe community gi leiba mayam sinasu delegation na tatana memorandum pisan na state root demand to wa leading figure is like koi leidraba lai kharba paung risang ka sing hoi managa kathen pham bi halak ko da wa ngang da kathen pham bi sing na kapi ka in hai bagi wari koi tai adumaina movement kan chal kan da ni koi na 1972 gi August ki koi January ko ma thodi state root che phang bane adi de koi isagi miyam na khanjaba miyam na semjaba miyam gi dam leiba lenga ekoi gi lejaraga Indian constitution da state and center gi lenari ba akoi gi competencies mayam state list union list concurrent list khaido ga isana lenga charaga lera ba state amane ba masi gi leipak sine ba ngasi kang khong chai ra kanda India gi constitution makha da leina aikoi gi Lady division of labor, high division of power, competencies between union government and state government. Got say, pura irota rakanda assembly malaita bagi mong lenga amagi laita bagi monga later ka furu masen segai na dana tauraga lady se masi high diva ina lisa ki papuari ki wari dugi saruk amoy na lehaura kadam leba kana gi matam da kari thokta na ise aikoi gi mi horo aikoi gi matam da sumaina kai gi bani Bimol leinana leirami nadagi adagi akoi gi Budi Singh leinana chief minister oirami amani MP oirami adagi ex-CM ibo bi haiba ma leirami haiba na chingba lei ngasi mantri badi leiriba doctor engineer leiriba adi CSO gi leiriba moigi masa masu sing hairakane ba makoi gi matam nani kang khong sai grisen masa gi leinga ama leijaba constitution makada aduk wan struggle tawraga mid 50s agi or ki ba studies Madugi honara kiba mayam ironical struggle wajaraga su madugi phangki state to ngasi manungi segai na ba mapandagi incharlakpa forces singa pulla kanda completely incompetent oiba lengak amagi makhutta isagi hakkan bangam jadaba constitution makada sarkar ama lady haibagi haibangam jadabugum isagi assembly leba laita bugum tawrakpa authority chalaktaba delegitimize sorpa state bu completely amuk thugai bagi fibamda thengnari se eikhoi hingliba eikhoi gi mihorol koi matamda ne asinani statehood celebrate tawda ayakna celebrate to bungam da bugum masidi aina mayamda wari na mayamda hangani ozagi mong da ngangena puari do ning sing sa bagi wane aina ngas kana ka bata oi da ba pa da bangang da na distraction to da na ama mungang tawraga leiri ba phuna phana leiraga su the fact remains
Manipur statehood and Indian Constitution gi 1972 gi January gi kumathoi da sanga gi ba 19 Subai state Schedule 1 the defined to Manipur Indian Constitution gi NTM da joker dauna strip apart oraga mache segai ba gari kai thara ba gari amagum imang da tadna leirabane eikhoi matam da thoi ne bas aduna aroibada aina haijaning badi thoiba poche perspective chumna thamaga tawrai base poche kari kari no aina thamakpada number 1 na khoina kawroi dabdi ngasi celebrate tawri state se machoi tare constitution ni makada schedule bhangbagi celebration tawri base constitution du gi makada leibagi state amagi character se laina laihandre khoida aduna ngasi harau ngaiba phongdok matuktadi aigi mot matungina ina khanjabadadi aikoi punna amatoina resolution ama lomina ba machangi maruaina ngasi lenga paibiriba yamba Shri Biren Singh Mahaki Council of Ministers leiriba politician punamakta aina appeal ama tawjaninge aigumba kasulaitaba oja masamadi by default chanakpani mapanda advice people ngang ba eva cover dana kanore manung changa kanda involved or kanda directly political domain sida whatever limitation I have madugi ithodang madugi historical responsibility lobam to en changjarak panedi taruk la kar aba mangara kar aba tare la kar ba aigi isilinao mathak thongba aigi makha tangba itang eikhoi gi imanaba lenga punamakta ina appeal to janing badi maruina ngasilenga paibiriba makoi gi responsibility ni Shigi history, masigi puari, tingnan ba pochi oiragadi. Amukta punna pamina naba amukta kaubiu, all party delegate. Tanasi, across the table. Aduga, government of India da, akoina haibom tokpa, resolution lominasi. Canada bada, amada amuk inchan, violence is energa, adigi aduna toramani adana toramani na tawang asai imang da tadan leba constitutional entity amo oina leba gi fibam letraba Manipur da statehood pangthokani haibagi artha thokte aikhoi punamak pullaga khana naina ba ma changi haina lojai aidi aina hajar wising asi amuk fun incompetent oiraba collapse of a constitution structure so this is my last appeal again that please call an all-party meeting. Let's discuss the crisis in Manipur. Isagi sumang de hana YCC. Eikhoi na hana usi. Liberian elected members, adagi non-elected or so leading political party leader ma'am torakanda. Eikhoi punna pulla kanda all Manipur ki political party ki delegate amana khana nei rakanda Delhi da punna chalaga prime minister unaraga government of India da koina pamjaba ta honing ba tabak ta honchi hairusi appointment amukta lobi somna pairi ba sarkar ni Delhi da leri basisu adugi appointment amta lobi Canada bada matam yamna mangan kare state ko crisis thokpa matamda aikoina satra moine student of social science nu ujarak bada all party delegate loina kauki Manipur ki puari ki tangkep chahi kunkumnga se thoki ba kaya da akoi gi CLP leader CEO kam ibo bino oiring ai da su all party ki meeting kaya kauki crisis tangka kaya da Delhi da pune submit ki prime minister ki appointment laugi ki adugumna ngasi gi pai riba Manipur le ngangna amukta simiu thamoi seng ngasi Miam na ware leipak si machui tare masida state hutta basan pi bagi matam natre haina lojai ai mot matung nati thamoi singna action do utpiu legislature amoina leader amoina lenga ki leader amoina executive political power pai ba moina madugi lohum thokpa stand lo bi ro aina khanjabada aikhoi gi party di hanadagi so hairaga lakhibani miam na supam ba so aduni aduna aina aroi beda ngasi gi statehood de sigi numit asida panbiri balenga Manipur gi isi now kya da khut non jaduna haijari please call an all party delegate let's discuss
let's resolve the crisis, let's see what is to be done. Kanane raga aduga Prime Minister ki appointment amukta di lobiu aduga koi ma pulap chatminasi. Madu matam na ngasi eikhoi gi state asigi statehood amo oibesigi constitution gi makha da lady ba whatever is limitation or su madugi dignity madugi well-being madugi ijat yaung na hingba ngamna ba lepa ama semba amukta pun hona minasi amusung lepak miyam puna mangna su masi da tana na ba pali ba lengak sida request of you demand of you masi hairaga aina miyam bo amukan na nong na kurumjari